France tagi nupi ama Churachandpur fauraga Imphal tamna laklamle. Ngarang ungthil pung taru khare helakpada France tagi Kasalier kaube. Passport number 231 F5339 paibe nupi ama Churachandpur dagi Imphal tamna sanglakna bahona bada Torbung Bangla dagi gari leraroi haibadagi Churachandpur police ta halankhre haire. Kuki gi lupsing na AR gi thawong yaning da bapongdorok le. Moreda leiba manga suba Assam Rifles ki CO Colonel Rahul gi makha da thabak tauba. Major amana Kuki Jo gi miyoi singda motor bomb sizinabagi ayaba pikhiba made Kuki Jo nupi amabu Casper na thomduna asi ana thogan khibagi thaudok akan bamong da yaning de haina Kuki Jo to body gi maike dagi phongdorok le. Kuki singbu atpi nei bidiba se athuba da mijeng sangbi duna achumba wayel phangana ba center na hona biyo loina na Moreda leriba Mitai State Security Forcing khudak ta handokan biyo Moreda leriba Kuki Jo tribe singbu ngak sen viduna security matik sana pigadava nei social activist ama oidiba Maheswar Thaunau jamna Kuki singbu lana uhana bahona riba si akan bamong da yaning de haire